Jiribam district ta thokliba pamdaba thawdok asi yengsilunaba hayeng Manipur gi Chief Minister Nongthombam Biren Jiribam da chatkadawriba sigi mangoinana ngasi Imphal Jiribam lambi da chatkiba Advanced Security Team da kuki kulai paipa singna ambush tatharakre State Force ki personal amaga driver amaga sokle press na fangba pawmagi matungina thawdogasi ngasi ayuk pung 10:30 rom tabaduaida Imphal Jiribam lambi gi Scotland dage kilometer 6 lom chatlaga laiba ti laizang gi milestone number 34-35 aduaida thokibani thawdo aduda soklaba driver adude thanga nagaram dage Moirangthem Aziz atopa ming Bobo chahi kunipan apokpa M Samjai kawe mahak All Manipur Transporter and Drivers Council na security personnel singi asi punabagi damak mahaki Mahindra Bolero registration number MN01AZ 1320 ga konana nekpane kuki kulai paiba sing aduna satharakiba attack aduda mahaki nangalda nongmai maru ama panbadagi lungsta phawdokpa ngamdana laiki mahak ambulance amada Imphal tamna puraktuna Lango dalaiba Siza Hospitals and Research Institute Srida aruba phibamda laikanari thawdo aduda soklaba security personnel adude kudong thiningai oitri hairi kuki kulai paiba singna chatharakiba ambush adugi paukum oina security personnel singi maike dagisu nongmai round kaya kapki amadi maike ani gi marakta matam sangna khuthoknaki adum oina ma khuthokna baduda makatana asogapan yaukibagi paudi laitri kuki kulai paiba singna ambush chatharakpagi paw asi hek phangbaga mafam aduda Imphal West District Police Assam Rifles amadi CRPF ki reinforcement team sing tilaizang khulda changsinduna search operation chataba hauki thawdo asi thokraba matung ikan kanadana khul aduda lairamba kunja sing mafam adu thadoktuna lanjinakre search operation aduda hauzik fawbagi oina khusugu lai fagat pan natraga mifa mipun yaukibagi paudi laite Nakalamaromda security force na tibogumbagi thabak chathabada Scotland gi akoibada lairamba kuki kulai paiba singna sizinaramba bunker kaya sidokpaga loina na mai thadokra haina so paw sinama katari